इम्फाल उरखुल लंबी मतम कक्तन थिंबगी खोंजंग औखरी नेशनल हाईवे 202 गी लंबी पाकथोकपगी थबकता लम सोगलबा लम मपुसिंग अमसुम मियामना थेंगरिबु खुदोंचादबसिंग को होननबा अथॉरिटी सिंगना थबक पैखतबगी मयुक्ता नेशनल हाईवे 202 डेवलपमेंट कमिटी उरखुल डिस्ट्रिक्टना इम्फाल उरखुल लंबी मतम कक्तन थिंबगी थबक ngarang ihing nungyaidi ki hokri hari thajinewari pawmana committee gi secretary is idamda hungsina phungdorapigi matung ina committee na talib demand sing thabak to onthoktabigi mayokta lambi thingmigi khongjang asi chathanaba phirep laukibani imphal urkhul lambi gi maru oiba point sing malang hungpung Sangsak amasum lauho laingang singda volunteer sing marang kaina leibaga loinana khongjang asi mapung phana ba thapol khali lambi thingmi gi khongjang asi da essential service sing di komthokani civil society organization sing amasum miyamna khongjang asi bu mapung phana sogat phiu tha asi ohumda urkhul gi deputy commissioner Ashish Das project monitoring unit PMU urkhul gi manager Salman Khan amasum committee gi mihut singda hungpung da leiba Majesty restaurant da apun mami pham ama pangthok tunu wa khana bele krabasu official singi maikei digi thajaba piba ngamdaba digi khongjang asi amuhana sathanaba committee na worep lokibani official yauna satakhiba apun mami pham aduda package number 3 amasum 4 gi makhada Pins Corner hungpung Soithar Junction Phawgi Sharuk Singh Siamdana Kuina Lerpigi Wapum Pukatki DC Masum PMU Urkhul gi manager na Lamapu Singh Masum Miyam gi Khudong Sadaba Singh February tha Phawgi Manungda ko Hongani haina thajaba piki Masina Maram Weraga Mars Marida committee na sathagani haina thorang toramba pung humdragani thoigi blockade handokhibani official singna makoina pikhiba deadline adugi manungna oithokpi yaba thabak tawkhiti hairaduna national highway 202 imphal urkhul lambi da mars nipan ge hinung gai digi matam kaktaba shutdown sa tharagani hana lakthokibani february da pangthokiba mifamda pirakhiba thajaba sing thabak to onthokpa ngamdraba matam kaktaba blockade sa thagani haina mangjungna khangan balai khrabani soidi Domestic LPG cylinder amagi mamal lupa humfu hengatkri LPG mamal hantadrabari Union Minister pham thadokadabani Mahila Congress West Asia haujuk thokliba lan asina maram oiraga malemgi oina energy market ta asoba saithing pirakpa masum mamal hengalakpa maram oiraga India gi oina domestic cooking gas oiriba LPG liquid petroleum gas cylinder amagi mamal lupa Taruk aduga commercial LPG cylinder amagi mamal na lupa chamaga taraga mariga point manga hengatkri kilogram 14.2 lumba domestic LPG cylinder amagi mamal asi New Delhi da samapan ga taraga hundu yokre adumaina ma petrol amasum diesel gi retail price ti ohong balai diesel amasum petrol gi oina di oil marketing company sing mapung phan stock paisin duna thamli haina optional amana phongdokli Panbayabadi mamang sahi English ngani ga kunga manga April da domestic LPG cylinder amaki mamalasi lupa yang kai hangat kibani kg taraga mapalumba commercial cylinder amaki mamalasi lupa lising amaga sani pan ga marfu ko hunga pi kibani government gi cylinder amaki lupa sahungi subsidy masagi bank account gi kuthangda phanglamba Uzawala beneficiary sing haujikti LPG cylinder amagi mamalasi lupa chatru ka tarang humdoi piragani amaromda hotel restaurant amadi atai mafam sing sizinaba commercial cylinder gi mamalasi tha khudingi international fuel gi mamal yenglaga lepani commercial cylinder si tha sigi amada lupa kunga nipan hengat khibani inglising ani ga kunga manga gi december gi horaga lupa lising amaga chonga ka marfu ka 0.5 tigi lupa chahunga aniga point manga hengalakibani India gi oina mathau tab LPG gi sada humfu mapan laibak tigi pushilakibani thaupuba hi sada marfuga manga digi maudra phawa state of Hormuz landuna chatibani hairiba lambi asi hausa thariba lan asina maram oiraga thingjingkhre malem gi oina thau amasum gas ki mamal asi hengalakibani laiba asi gi oina LPG consumer quota 33.3 lai masigi manungda Uzawala Yojana gi beneficiary koti 10.5 yaud hin su pawsta pali
Kuki Kanglukki Mahutsin Lupsing the Kuki in Pino Wapam Katamrakli. Civil Society Organization Kiana Makoi Masabo Kuki Kanglupsingi Mutsin Manihaina Tabak Torokli Bisingi Mapamda Kuki in P Manipur section Wak Katamrakli. Kuki in P Manipur Kimgi Information and Publicity Secretary Zhang Haulun How Keep the Press Talk Pas Zero Lamda Kimgi Kuntraga Matusuba National Assembly da Laukibu Warep Kimatung ina section Wa Sitamani. Koki Human Rights Council, KSRC, Wal Kokizo Intellectual Council, WKZIPC, Amasum, Joint Forum of Saben Yauna Lup Kayasi, Kokigi, Apex Budiga, Tanaraga Natragan Ayaba, Laura Sim Keeper, Natavana, Makoi Koki Miyangi Muchinanaba, Hak Lake Hari, Asigum Lavalukia, Tabak Torakpa, Koki Miyangi Ayaba Yaudana, Linkalakpos and Kanglup Asiki Amatangai, Kolau, Yangamasum Apamada, Lana Satkinavi Maram Oikani Hari, media organizations in government agencies in Amasum, non governmental institutions in Koki NP Manipuna, Ayaba Piraba, Lup Kaktama official or in a Sakangada Hari, Koki NP Manipur, Koki Trapki Sakanglava, Apex Pudi or in a lady Amasum, Kanglup Asiki, Upon Matapaxing Lip, Nanabi Ayaba, later Hari. Ngasidagi sitting tare laigadaba assembly gi mifam hauragani deputy CM yaun MLA tara saruk yaragadara yaroidra khangdri mamang thagi mari the minister YKM sana lusingba anoba lenga klingkraba matung thangnaba numit tha adugi mangada taranithui supa Manipur Legislative Assembly gi tare suba mifambu Governor AK Balana address pidun haudokraba matungda speaker na Saine Dai Azon Torkiba Shishiнаdugi makhata ba mifam Ngasi ayupung taramatuk tarakparigi mahoksagum sathaba hauragani swairi baji session hobaga loinana oibaga loinana sitting tare laiduna thasigi taraga tret phawpa sathagadaba mifam masigi ahanba numiki pangthokadaba house ki business singda obituary reference Business Advisory Committee ki report puthokpa supplementary demand for grants 2025-26 puthokpa senbasa English ngani ka kunga taruk ki budget estimate puthokpa governor na mifam haudokpa nomita pi hi pe address khanna ba yauna lainga ki maikedi ki kariguma bill sing lerabadi house ta puthokka dori ado mena ma house lakli bo waphamdi ngasidigi hauragadaba session asigi mathau taba thoram punamak loisilabasu mifam asida deputy minister nemsa Keep gain yauna Koki Zogi MLA Tarana physical or in a house ta attend Tauragadra Natragana Tauroidra Havisni Matang Sta Panbayavati Mamang Tagi Marita Deputy Minister on a Wasak Lokibi Nemsa Keep gain a Matanginumita Pangtokiba Assembly Gimi Pam the New Delhi gi Manipur Bawandagi Barswell Motor Yakibani Ma Kaktanatan Impal gi Log Bawand Laktuna Wasak Lobagi Thoramda Haktingana Yaurakiba MLA Ngursangul Sanati Amasum LM Kokti Su Barswell Motor Yakibani Koki Zogi MLA Taran House ta physically attend Taugadra Masigi Damang Assembly gi Maked ki Kari Karamba Akanaba Tarang Lokatpa Labigi Haina Assembly gi official Amada Hanglugada Mipam Asi Mahok Sagumna Ningtizana Pangtoknava Mari Lenaba authority the Assembly gi Makedi Ayibasi role sing Piduna Lokatpam Toko Tabaksing Lokatpa Lakri House ki members sing Bungak Sian Mayauna Makoi gi Mathau Taba Tabak Thoram sing Lokatpadi State Lenga ki Taudangi House ki Oina di members sing the House ki Press Manung the Lady Power the Assembly gi Makedi gi Makogi Taudang Logadabani House Asigi member Punamaki Pam di Mahoksagum Adumak Torang Taudun Lady Heraki Adomenamak Tazabi Mapam di Pampa Pau gi Matung in a di Nashirigi Hogodori Bahowski Mipam the Deputy Minister Nemsa Kip Genyauna Kokizo gi MLA sing Laktuna physical attend Tauri Hadi Adobo Masigi Matang official report Funkiti Panmayabadi Mamang Thagi Mari the Wasak Lokibis Minister Deputy Minister Ani Amasum Minister Ani gi portfolio sing di Sigi Mari the Secretary na Topo notification na magi matungina yan tokrabani Zero Ladugi Matungina Deputy Minister Nemsa Kipkena RDNPR TAN Hills Deputy CM Losi Dikona PHED Forest Environment and Climate Change Minister Govidas Kontauzam na Homa Masum Yas Pubagaloina Case Lokena Art and Culture Amasum Tourism Puragani Se Minister Goinati Deputy CM Amadi Minister Anisida Yen talked about Department Sing Puragan Hena Fongdokibani Koki Lamhen Singas Sana Kaithel gi Kunja Sing Tamna Numai Kapri
Matam khara gi mamang dagi Urkhul district ki Litan PS na kon ba mafam khara da koki militant sing na makhoi gi khulai pai ba volunteer sing kusam na duna yumlo na ba laiminarak pak tangkhul sing na nongoi kap tu na kihan ma yaw na yung kai mai tha ba na sing ba thaudok sing sa tharak pa digi mafam asid ahen ma security force sing deploy tawduna lakshina na bu na ringai gi serakta lamhen ba koki militant sing na tangkhul sing gi khul ama oiriba sana kai thil da amuhanna nongoi kap sing nun aki ekang nangan khri thaudo si nahan nungthil pung aniga makhairam tarak pa digi horaga pung ahum tarak pa phau pa minute tararom sumna sana kaithil khulgi khunja singna labuk ta thabak suringai da makhoi tam aphaba makhal gi nongoi sing sijina duna kablakhi bani hari thaudo sigi matang na phangba pauna haibita koki militant singna khanghaudan akan mamong na nongoi kapsilak pa digi sana kaithil khulbu ngak shelak bi tangkhul volunteer singi makai digi su khut handuna nongoi kapkhi hari nakal anigi marakta sangthadana khuthokna khidabana asu apan yawgi pawti lekhidi thaudo asi koki militant singna sana kaithel khulga tainana leiba makhogi leplen khulda saba bunker singdagi sana kaithel tamna nomai kapsala khibane hari thaudo asi gi paw phangmaga Litan police na central force singa sangsinduna thibu humbi gi thabak sataki adubo mipha mi pundi lekhidi thaudo thokpam da combined force sangsilak padigi khulai paibe sing mapam thadok tuna sena khiyari thaudo asibu sana kaithel village authority Urkhul district ki sirola mana akan mamong na yaning da bafung dorakli koki terrorist na tangkhul gi yum sing mai thaba lamai thaba masum nomai kapadana tana khunja amabusu mamang thagi kungo humdoi da gun point pharaga pubi gi thaudo thokrabani hairaduna makatan asiguma thaudo sing thoandana ba law enforcement agency sing na khudak thabak lakhot piu sohairi Iran gi landa miyoi lising amaga sahunga kontragan to sikre ngara numidang Iran akiba phangna landaragan hane President Donald Trump na lakthokri Iran su US da surrender tawro larizani na lem na tharoi hane warning tawrakhi bira Trump na karem na duna kari sukana roi phongdorakri Iran gi National Security Council gi Secretary Ali Lazizani na lem na tharoi hane warning tawrakhi bida Trump na karem na duna kari sukana roi hane phongdorakri hari report asigi matung in Iran gi Supreme Leader Ayatollah Khamenei amadi leba asigi misam kya khatkibagi laman soidana khungoni haina Iran gi National Security Council gi Secretary Ali Larizani na wasakibani adubo yamna ngaklibadi America gi President Donald Trump na Iran gi National Security Council gi Secretary Ali Lazizani kanano masak khangdi madugi dama karisu na sungba laiti hainasu Donald Trump na phongdorakibani hari adubo numit mapani surabi Iran gi lan sida America gi oinasu sauna mangjaba haibidu ori report asigi matung ina lan asida supnagi pung samagi manungda America gi oina lupa crore listing kuntraga mari hena ut onkhre CSIS ki researcher Mark Kensian amadi Chris Park na phongdorakibagi matung inadi Iran ga soknariba lan asida America gi oina supnagi noma khakta $1 million sanipan ga maudraga matuga point mari rom khars tawri lan asida Iran sa tharakliba misal attack tagi ngakthokna bokhona bada so America amadi Israel lebani ma humang kang magaloina awaba madi khudong sa thaba kya mayuknari Iran gi soknariba lan asina maram oiraga America gi President Donald Trump su asauba lang amada thubaga pangkha oikhri lan asi hek horakpa matamda $1 billion 3.7 rom kaithoknaba thaurang lamba dugi manungda $1 billion 3.5 rom gi yamlaba senpam ahanba budget ta haphaugudabadagi hauzik Congress tagi ahenba fund piu haibada yadabigi phiyumda lakri kariguma Congress na funding asi tawba ngamloi heraklabadi Donald Trump gi lainga ki oina asauba awaba masoidana mayonagani lan asida Iran khakta natana America amadi Israel leba anima ki oina su misimina yauna sauna mangjaba haibada ori aduba hauziki la loisinbigi mamitadri Iran gi maikei gi su lan asida America amadi Israel da surrender tawroi haina phongdorakpa maramna lan asi sarokna tha taruk rom sathabi yana leidi haina su malemgi expert kyana phongdoknarakri suwari amaramdana Iran gi landa miyoi lising amaga sahunga kontraga nathoi sikre ngara numidang Iran akiba phangna landaraga ni haina President Donald Trump na lakthokre nakal amaramda Iran asu US da kaidonungda surrender tawroi haina su phongdorakre US amadi Israel aniga puna Iran matom daga sonariba numit mapani suraba lan asida Iran khut handuna US ki leiriba military base singda landabada hauzik phawgi oina Iraq ta ani sikre tare na sokre Jordan na mga sokre Kuwait taruk sikre kaya mana so panangkre
Bahrain ama sikre marina sokre Qatar da taraga turuk sokre UAE da ahum sikre samaga taraga nithuina sokre Oman da ama sikre mangana sokre lana sida US ki military taruk sikre taraga nipana sokre Israel goina taramathui sikre sama henmana sokre Lebanon da su sahunga kuntraga mapan sikre hari Iran sa tharagli ba misal attack sinagi ngak thokpa ngamnabagi matangda Munir amadi Prince bin Salman ga unakre Iran sa tharagli ba misal attack singdagi ngak thoknanabagi panamda Pakistan gi CDF Asim Munir na Saudi Arabia ki Defense Minister su oiriba Prince Khalid bin Salman gu unadun wari sanakre hari US amadi Israel laiba ani na punna Iran sa tharagli ba lana sigi sapsapa pakum piraduna Iran yumthangnaba Muslim leibak mapan leiriba US ki military base landarak pasigi manungda Saudi Arabia si yawrim ningsingbu yabadi hawkiba saying lisingani ko kunga mangada Saudi Arabia amadi Pakistan leibak ani ki marakta defense agreement tawnakibani agreement asigi matungina Pakistan amadi Saudi Arabia leibak amada hekta landarakpada amana amagi mating pangnagani haiba wafum yanakibani maramaduna Iran da landarak pasida matau kramne etek asidagi ngakthokadagi haibigi matangda Saudi Arabia da Munir amadi Salman gu unakhibani hari Amaramdan Ayatollah Khamenei hatkraba matungda masanupa Mostaba Khamenei su hinglibara natragna sikrabra haiba ngamdana leiri US Israel anina puna landa aduna hatkraba Iran gi supreme leader Ayatollah Khamenei gi masanupa Mostaba Khamenei hinglibra natragna sikrabra haiba ngamdana leiri haina phongdorakli report asigi matungina Ayatollah Khamenei sikraba numit humni gi matungda sayangkhai gi taruk rum suraba mahaki masanupa Mostaba Khamenei na Iran gi supreme leader oiragani haina phongdorakraba matungna maha kadaida leiri haiba wapam amata khangma ngamdana lakhiban hainasu phongdorakli amaromdana Iran sa tharagli ba drone gi attack gi ngak thokna ba khona ba mateng pang gi haina Ukraine offer tawrakre hari Iran sa tharagli ba matik mayai leiraba Shahed drone ki attack gi ngak thokna ba khona ba mateng pang gi haina Ukraine gi president Vladimir Zelensky na Saudi Arabia gi Crown Prince Khalid bin Salman offer tawrakre panmaya abadi Russia ga sunari ba land Ukraine gi drone Russia da Pakistan ma takhan ba ngam khrabanen su pau sa makata na su phongdorakli